Kwai Punnamak po ahanba magtada na taram na okseri. Entertain Manipur na ngasi amok mayamgi damakta puduna laksiri bu film asigi Mamigi Lairembi Season 2 film asi chaliba chahi 2025 asigi September gi tang kun mapal asida release tawgadori amadi September gi tang kun thra October gi tang amada MSFDS ta special show oina utkadori film asi romance drama category gi Manipur gi movie amani film asi yamna fazaba yengba matamda adukki matik nungaiba haibadu oigadori season 1 mai pakna mayamna adukki matik pamna yengna khibu film amani aduna handaki season 2 asisu mayamna yengna bagidamak khawrangna ngaina dun leiribani handaki season 2 asisu asukki matik fazaba yengba matamda yamna nungaiba haibadu oigadori film asigi wari amadi film asida artist sing asina tawriba acting adukki matik fazaba haibadu oiri film asigi director Asoiba film asigi producer na Nauba Khuman na oiri film asigi cinematography na Palin Ningthauja assistant cinematography na Chen Likmaba film asida maru iba saktam langliba singdi James Saikhom Zelis Biju Ningombam Sanjana Roslyn Panthoi Ratna Khetri Mayum Linda Alina Ayaba Diamond Loya Madhubala Ratan Gita Shyamcha Ronaldo amadi Taton asina singbani film asigi singer na AJ Maisnam amadi Pusparani na oiri film asi yamna fazaba mayamna yengna bagidamak khawrangna ngainariba yengna bagidamak sem saduna leinariba film amani film asigi season 1 da mayamna adukki matik pamna yengna khiba mayamna yengba matamda pinba fauna khiba film amani aduna handaki season 2 asisu Punnamakna ngaina duna leiribani Mamigi Lairembi yengba matamda yamna fazaba adukki matik pinba fawga dawriba amadi pukning nungshiba yamna nungaiga dawriba film asibu mayam pumnamak yengminaduna film asigi fazaraba mahaw adu punna lawminasi